ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯨꯝꯊꯛ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯏꯄꯤꯁꯣꯗ 4 ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯄꯤꯁꯣꯗ 1, 2, 3 ꯇꯥꯗ꯭ꯔꯤꯕꯁꯤꯡꯅ ꯋꯥꯔꯤ ꯕꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯏꯄꯤꯁꯣꯗ 1, 2, 3 ꯍꯥꯟꯅ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯂꯤꯡꯛ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯖꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯂꯒ ꯏꯖꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯌꯨꯝꯊꯛ ꯑꯗꯨꯗ ꯏꯄꯤꯁꯣꯗ 4꯫ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯂꯥꯏꯖꯗꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯠꯅ ꯆꯠꯅ ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯇꯥꯔꯛꯂꯤ꯫ ꯂꯥꯏꯖ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯄꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯅ, "ꯏꯃꯥ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ." ꯏꯟꯗꯤꯔꯥꯅ, "ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯅꯣ? ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ?" ꯂꯥꯏꯖꯅ, "ꯏꯃꯥ, ꯅꯪ ꯕꯕꯥꯗꯗꯤ ꯍꯥꯏꯒꯅꯨꯀꯣ." ꯏꯟꯗꯤꯔꯥꯅ, "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ, ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯍꯥꯏꯌꯣ." ꯂꯥꯏꯖꯅ, "ꯏꯃꯥ, ꯕꯕꯥꯁꯦ ꯀꯦꯟꯁꯔ ꯅꯥꯔꯦ." ꯏꯟꯗꯤꯔꯥꯅ, "ꯍꯥ? ꯀꯦꯟꯁꯔ ꯍꯥꯏꯕ?" ꯂꯥꯏꯖꯅ, "ꯏꯃꯥ, ꯇꯞꯅ ꯉꯥꯡꯉꯨ, ꯕꯕꯥ ꯍꯧꯒꯠꯂꯛꯀꯅꯤ." ꯏꯟꯗꯤꯔꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯏꯟꯗꯤꯔꯥꯅ, "ꯏꯕꯦꯝꯃ, ꯂꯥꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗ꯭ꯔꯥ?" ꯂꯥꯏꯖꯅ, "ꯏꯃꯥ, ꯕꯕꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯇꯥꯏ. ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯄ ꯌꯥꯗꯦ." ꯏꯟꯗꯤꯔꯥꯅ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯅꯄꯥꯕꯨꯡꯕꯨ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ." ꯂꯥꯏꯖꯅ, "ꯏꯃꯥ, ꯑꯩꯁꯨ ꯀꯣꯂꯦꯖꯁꯦ ꯂꯦꯞꯄꯒꯦ. ꯗꯣꯂꯤꯁꯤ ꯑꯣꯏꯅ ꯐꯖꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯁꯤ." ꯏꯟꯗꯤꯔꯥꯅ, "ꯏꯕꯦꯝꯃ, ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦꯀꯣ." ꯂꯥꯏꯖꯗꯨ ꯀꯞꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ, "ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕꯁꯦ ꯅꯁꯥꯒꯤꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯏꯃꯥ." ꯏꯟꯗꯤꯔꯥꯅ, "ꯏꯕꯦꯝꯃ, ꯌꯥꯔꯦꯁꯦ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯂꯥꯌꯦꯡꯂꯒ ꯐꯕ ꯉꯥꯛꯇꯅꯤ." ꯗꯣꯂꯤꯁꯨ ꯃꯆꯦ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯏ꯫ ꯗꯣꯂꯤꯅ, "ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ ꯑꯩ." ꯏꯟꯗꯤꯔꯥꯅ, "ꯍꯣꯏ, ꯆꯥꯔꯗꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ. ꯕꯕꯥꯁꯦ ꯍꯧꯒꯠꯈꯤꯁꯅꯨꯀꯣ." ꯗꯣꯂꯤꯁꯨ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯑꯃꯨꯛ ꯐꯝꯂꯒ ꯃꯆꯦꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯇꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯉꯁꯤ ꯍꯧꯈꯤ, ꯍꯌꯦꯡ ꯑꯃꯨꯛ ꯍꯧꯈꯤ, ꯅꯨꯃꯤꯠ 20 ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯦꯟꯁꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯤ꯫ ꯂꯥꯏꯖꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯊꯣꯡꯅ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯊꯥꯗꯣꯏꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯥꯗꯣꯏꯅ, "ꯂꯥꯏꯖ, ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ?" ꯂꯥꯏꯖꯅ, "ꯊꯥꯗꯣꯏ, ꯑꯩ ꯀꯣꯂꯦꯖꯁꯦ ꯀꯥꯔꯔꯣꯏꯒꯦ. ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ." ꯊꯥꯗꯣꯏꯅ, "ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ. ꯅꯪꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯆꯪꯒꯗꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯀꯦ ꯍꯥꯏꯌꯦ." ꯂꯥꯏꯖꯅ, "ꯊꯥꯗꯣꯏ, ꯑꯩꯒꯤꯗꯤ ꯀꯌꯥ ꯈꯟꯗ꯭ꯔꯦꯗ. ꯗꯣꯂꯤꯁꯦ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯒꯦ. ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯤꯡꯗ꯭ꯔꯦ ꯇꯁꯦꯡꯅ." ꯊꯥꯗꯣꯏꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, "ꯂꯥꯏꯖ, ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯀꯣꯂꯦꯖ ꯀꯥꯕ ꯉꯝꯒꯗꯧꯔꯤꯕꯒꯦ?" ꯂꯥꯏꯖꯅ, "ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯕꯤꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯦꯟꯖꯩ ꯊꯥꯗꯣꯏ. ꯑꯗꯣ ꯑꯩ ꯊꯝꯂꯒꯦ, ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦ. ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ." ꯊꯥꯗꯣꯏꯅ, "ꯍꯣꯏ, ꯊꯝꯃꯣ." ꯂꯥꯏꯖꯁꯨ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯤꯗꯣꯛꯂꯤ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯃꯥꯡꯗꯨꯗ ꯊꯥꯡꯗꯣꯛꯂꯤ꯫ ꯃꯄꯥꯒꯤꯅ ꯀꯥꯗ ꯄꯨꯕꯤꯔꯛꯂꯤ꯫ ꯂꯥꯏꯖꯅ, "ꯕꯕꯥ, ꯆꯥꯛ ꯄꯨꯔꯛꯑꯦ, ꯆꯥꯔꯁꯦ." ꯔꯥꯖꯦꯟꯅ, "ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯕꯦꯝꯃ ꯉꯁꯤꯗꯤ?" ꯂꯥꯏꯖꯅ, "ꯕꯕꯥ, ꯉꯁꯤꯗꯤ ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯦ." "ꯕꯕꯥ, ꯆꯥꯛꯁꯦ ꯁꯤꯗ ꯊꯝꯃꯒꯦꯀꯣ." ꯔꯥꯖꯦꯟꯅ, "ꯍꯣꯏ, ꯊꯅꯝꯃꯣ. ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯂꯩꯇ꯭ꯔꯦꯀꯣ ꯏꯕꯦꯝꯃ." ꯂꯥꯏꯖꯅ, "ꯕꯕꯥ, ꯑꯩ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯁꯥꯍꯜꯂꯒꯦ." "ꯏꯃꯥ, ꯆꯥꯛ ꯊꯥꯡꯗꯣꯛꯂꯝꯂꯕꯅꯤ, ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ." ꯂꯥꯏꯖꯒ ꯏꯟꯗꯤꯔꯥꯒꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯂꯥꯏꯖꯅ ꯗꯣꯂꯤ ꯀꯧꯕ ꯂꯥꯛꯄꯗ ꯗꯣꯂꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯥꯏꯖꯗꯨ ꯆꯪꯂꯛꯂꯒ, "ꯗꯣꯂꯤ, ꯍꯧꯒꯠꯂꯣꯅꯦꯍꯦ ꯅꯪꯕꯣ! ꯗꯣꯂꯤ, ꯇꯥꯕ꯭ꯔꯣ?" ꯗꯣꯂꯤꯗꯨ ꯎꯏꯔꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ?" ꯂꯥꯏꯖꯅ, "ꯂꯣꯏꯔꯦ, ꯊꯤꯗꯣꯛꯄ ꯂꯣꯏꯔꯝꯃꯕꯅꯤ, ꯍꯧꯒꯠꯂꯣ, ꯆꯥꯔꯨꯔꯁꯤ." ꯗꯣꯂꯤꯁꯨ ꯍꯧꯒꯠꯂꯒ ꯃꯆꯦꯒ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯔꯥꯅ, ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯏꯪꯈ꯭ꯔꯅꯤ, ꯆꯥꯔꯁꯤ ꯂꯥꯛꯑꯣ." ꯗꯣꯂꯤꯅ, "ꯏꯃꯥ, ꯀꯩ ꯏꯟꯁꯥꯡꯅꯣ?" ꯏꯟꯗꯤꯔꯥꯅ, "ꯀꯥꯡꯁꯣꯏ ꯑꯃꯒ ꯀꯥꯡꯍꯧꯒꯅꯤ. ꯂꯥꯛꯑꯣ, ꯅꯆꯦꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ." ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯗꯣꯂꯤꯅ ꯋꯥꯔꯤ ꯁꯥꯔꯩ, "ꯏꯃꯥ, ꯑꯩꯒꯤ ꯁꯦꯟꯗꯜꯁꯦ ꯇꯠꯇꯣꯔꯦ, ꯑꯝꯇ ꯂꯩꯕꯤꯌꯨ." ꯏꯟꯗꯤꯔꯥꯅ, "ꯏꯕꯦꯝꯃ, ꯇꯣꯡꯕ ꯌꯥꯔꯤꯕ ꯑꯣꯏꯔꯗꯤ ꯁꯤꯖꯤꯟꯅꯈꯣ, ꯈꯔ ꯇꯞꯅ ꯂꯩꯁꯤ." ꯗꯣꯂꯤꯅ, "ꯏꯃꯥ, ꯌꯥꯗ꯭ꯔꯦꯕ ꯇꯨ, ꯁꯦꯟꯗꯜ ꯃꯈꯥꯒꯥꯁꯦ ꯍꯣꯔꯕꯅꯦ ꯇꯨ." ꯃꯁꯤ ꯍꯥꯏꯔꯒ ꯗꯣꯂꯤꯗꯨ ꯃꯥꯒꯤ ꯁꯦꯟꯗꯜꯒꯤ ꯈꯨꯒꯥꯗ ꯍꯣꯔꯤꯕꯗꯨ ꯎꯠꯂꯤ꯫ ꯏꯟꯗꯤꯔꯥꯅ, "ꯏꯃꯥꯅꯦ, ꯍꯌꯦꯡꯅꯅꯦ ꯊꯔꯣ ꯍꯣꯏꯗꯒꯤ ꯑꯃ ꯂꯧꯔꯨꯔꯒꯦ, ꯑꯗꯨꯒ ꯄꯩꯁꯥꯗꯨꯅ ꯈꯔ ꯇꯞꯅ ꯍꯦꯛ ꯄꯤꯔꯁꯤ." ꯂꯥꯏꯖꯅ, "ꯏꯃꯥ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯂꯩꯕꯅꯤ,
aduna leiruro migi potto paisa pidana lowbasu mina su nungairoi aduna aingondagi paisa sina leibiruro Indirana hoi hoi aduna pharani makhoi ahum sak chaba loiraduna laijana sagum sengjinba loiraduna kondu phengli kon phenglingai da kol lakpagi makholdu khara khara di tai adubu kondu adumak phengli laija kon phengmudu loiraduna mage kada pothanaba haiduna changlakli aduga magi phamungda leiriba phondu pairaga phamthai phamungda ngasai laklamliba koldu Sibraskini laijana call back tausili koldu ngairaga leirambagi matagum phat pairei Sibrasna hello Laija laijana taye kari leirage Sibrasna kaisu leiteda sum call torokpani yadro laijana yaida sak sarabo Sibrasna chari nangdi laijana aisu sari Sibrasna ado laija hayeng amta unasi sakhangnaba oina laijadu ingak ngakna khumlei is karige aidi yaro he Sibrasdu noklaga haire ya dimanam saida laijana is kaida sariba hoi lao ado ai thamage ko ngasi di tummage Sibrasna hoi tumzero laija su tumthakhri mathangi numittani laijadu imungi thabak inkhang kanna loisili Indiraga Doligadu sendal leiba halakli Indirana ibema nangna wai tairingaida napage kadasu khara taibiramuko imana ne napage phi khara se surukhige laijana hoima Doligidi lupa kya piba sendal leira age Indirana lupa samaga yankhai piba ama leira e taw haibabu yadene tawrise laijana hoi phare se amabu leibira ise Doli nangsu lairik paruro satlo ngarang su padre Dolina ise hayengdi school suti ne haire e piainuna laijana karigine haige Dolina aisu khangdi ise piainuna hairakpani laijana yare lairik paruro salo Doli su lairik tawba sangkhri laija su waiterambadagi kari wakhalno khangde Sibrastu khangning ningsing lai laijana khali karino managa unaseka hairisibo aibu huren thoksira thokoisirane ngayaki matungda laijasu waidu table loiraduna chak amuk thongba haukhri chak thongna thadoida phone tawi thadoi su ring ama ani satlaga adumak pairi thadoina hello Laija laijana kaidorige nangbo thadoina phi khara suge tawrambane nangdi chak thongabo laijana thongiye ado kainom haige thadoina hoi hairo laijana aina nupa amaga sum wrong number amada tinabaneba adu nupaduna unasi hayengasi adu ai thokura thokanura thadoina noklaga hairi khangdiye aidi mina unasi haire idubu hak thokpiu yadro nangdi iranga yam pharamine laijana is natte he mana dum message tharakpaduda aisu nungai tabagi hanbibani thadoina kai honari haige made chahina kayane haige laijana Sahidi kunmapan muk suri haibani thabak tudi kaugre lamdubudi ya school dagini thadoina ngahak thokpiru so mido phabara phattabra do khangto uso amuk koina raga leiramni ko laijana is nang sidiba thadoina hoi phare aisu phi se amta surukhige nang su sak to loisinna ba tawro ado horen unabado sendi sen khinuko laijana thadoi yam khana ba haurakanu ko nang thadoina o khangzere thamiko laijana hoi ibema ani du su thamnakhri sak su loire isang amuk thangatna ba tawri Indira su sakhumda sanglei Indirana ibema kain sang thonglige laijana ima kangsoi thongliye Indirana horendi hawai movie se hektok lage aduga nane saubigi portfamda thamlage laijana ima ai thabak ama tawsinna ba tawge thabak su amata tawde paisa sangbadi nongmagi sum henjilai Indirana ima so haige toromlibane imoinu bengi thabak ama kawi haibani nang khura thambogi masanupa do mafamduda thabak tawi aduna hairakpani laijana ima du oina yaunaba tawrase Indirana hoi ima hanglagi tada thambogi masanupa duda phare chaktu loisinaba tawro laijana hoi ima loirnida babagi hidak ama su leidaubu leiribani ai chakse loiraga leirurage
ꯂꯥꯏꯖꯁꯨ ꯏꯟꯁꯥꯡꯗꯨ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯥꯏꯖꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯤꯕ꯭ꯔꯥꯖ ꯑꯣꯏꯔꯝꯃꯤ ꯂꯥꯏꯖꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯁꯤꯕ꯭ꯔꯥꯖꯅ ꯇꯥꯕ꯭ꯔꯣ ꯂꯥꯏꯖ ꯂꯥꯏꯖꯅ ꯑꯥꯎ ꯇꯥꯏꯌꯦ ꯁꯤꯕ꯭ꯔꯥꯖꯅ ꯑꯩ ꯄꯨꯡ 2:30ꯗ ꯂꯥꯛꯑꯒꯦ ꯑꯗꯣ ꯅꯣꯏꯒꯤ ꯂꯝꯗꯣ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯖꯅ ꯏꯔꯣꯏꯁꯦꯝꯕ ꯍꯥꯏꯕ ꯁꯤꯕ꯭ꯔꯥꯖꯅ ꯑꯗꯨꯗꯤ ꯏꯔꯣꯏꯁꯦꯝꯕꯒꯤ ꯖꯨ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯅꯪ ꯂꯩꯔꯝꯒꯦꯔꯣ ꯇꯟꯕ꯭ꯔꯣ ꯂꯥꯏꯖꯅ ꯑꯗꯨꯗ ꯂꯩꯔꯝꯃꯒꯦ ꯑꯩꯈꯣꯏ ꯌꯨꯝꯒꯁꯨ ꯅꯛꯅꯔꯦ ꯁꯤꯕ꯭ꯔꯥꯖꯅ ꯍꯣꯏ ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯖꯅ ꯆꯥꯗ꯭ꯔꯤꯌꯦ ꯊꯣꯡꯉꯤꯌꯦ ꯁꯤꯕ꯭ꯔꯥꯖꯅ ꯑꯣ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦ ꯁꯤꯕ꯭ꯔꯥꯖꯁꯨ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯥꯏꯗꯨꯛ ꯊꯥꯟꯗꯣꯛꯂꯝꯂꯕꯅꯤꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯔꯤ ꯂꯥꯏꯖꯗꯨ ꯈꯣꯟ ꯀꯜꯂꯞꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯏꯃꯥ ꯗꯣꯂꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯔꯥꯅ ꯑꯣ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯖꯁꯨ ꯏꯁꯧ ꯂꯥꯡꯂꯒ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯟꯗꯤꯔꯥꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯁꯪꯂꯛꯄꯁꯤꯗ ꯏꯁꯧ ꯂꯥꯡꯕꯁꯦ ꯐꯠꯇꯦꯀꯣ ꯇꯥꯂꯛ ꯑꯗꯨꯗ ꯗꯣꯂꯤꯁꯨ ꯂꯥꯛꯂꯤ ꯏꯟꯗꯤꯔꯥꯅ ꯍꯩ ꯅꯪ ꯍꯜꯂꯛꯑꯕ ꯅꯪ ꯅꯆꯦꯅ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯗꯣꯂꯤꯅ ꯏꯃꯥ ꯑꯩꯅ ꯅꯠꯇꯤꯌꯦ ꯄꯤꯌꯥꯏꯅꯨꯅ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯕꯒꯤꯅꯤ ꯏꯟꯗꯤꯔꯥꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯏꯃꯨꯡꯗ ꯆꯪꯉꯨ ꯗꯣꯂꯤꯁꯨ ꯀꯤꯔꯞ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯂꯩ ꯂꯥꯏꯖꯁꯨ ꯃꯤ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯩ ꯗꯣꯂꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯥꯡꯂꯩ ꯅꯪꯁꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯀꯥꯏꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯗꯣꯂꯤꯅ ꯏꯆꯦ ꯑꯩꯅ ꯅꯠꯇꯤꯌꯦ ꯄꯤꯌꯥꯏꯅꯨꯅ ꯁꯥꯟꯅꯈꯤꯁꯦꯅ ꯇꯧꯔꯤꯅꯤ ꯂꯥꯏꯖꯅ ꯍꯩ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯂꯒ ꯊꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯆꯣ ꯆꯠꯂꯣ ꯗꯣꯂꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯂꯥꯏꯔꯤꯛ ꯇꯧꯈ꯭ꯔꯤ ꯗꯣꯂꯤꯁꯤ ꯐꯖꯅ ꯁꯦꯝꯕꯤꯔꯒꯗꯤ ꯃꯤ ꯑꯣꯏꯒꯗꯕ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯂꯥꯏꯖꯁꯨ ꯆꯥꯛ ꯊꯣꯡꯂꯤ ꯀꯟꯅ ꯏꯟꯗꯤꯔꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯣ ꯀꯥꯡꯍꯧ ꯑꯃ ꯉꯧꯁꯤꯀꯣ ꯂꯥꯏꯖꯅ ꯍꯣꯏ ꯏꯃꯥ ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯃꯥ ꯈꯥꯃꯦꯟ ꯑꯁꯥꯡꯕꯤꯗꯨ ꯂꯩꯔꯤꯕꯣ ꯏꯟꯗꯤꯔꯥꯅ ꯍꯣꯏ ꯂꯩꯕꯅꯤ ꯏꯃꯥ ꯁꯦꯝꯃꯛꯑꯒꯦ ꯏꯟꯗꯤꯔꯥꯅ ꯀꯥꯡꯍꯧꯒꯤ ꯃꯌꯥꯟꯗꯨ ꯁꯦꯝꯂꯤ ꯁꯦꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯏꯕꯦꯝꯃ ꯏꯃꯥꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯏꯆꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯗ꯭ꯔꯤ ꯅꯪꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯀꯣꯂꯦꯖꯁꯤ ꯀꯥꯔꯔꯣꯏꯗ꯭ꯔꯥ ꯂꯥꯏꯖꯅ ꯈꯨꯝꯂꯩ ꯏꯃꯥ ꯑꯩ ꯗꯣꯂꯤꯁꯤ ꯑꯣꯏꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯒꯦ ꯑꯩꯁꯨ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯔꯒ ꯄꯩꯁꯥꯁꯨ ꯈꯔ ꯐꯪꯂꯤ ꯑꯗꯣ ꯏꯃꯥ ꯊꯕꯛꯀꯤꯗꯨ ꯍꯪꯂꯛꯑꯕꯣ ꯏꯟꯗꯤꯔꯥꯅ ꯍꯣꯏ ꯍꯪꯂꯛꯂꯕꯅꯤ ꯇꯥꯡ 22ꯗ ꯃꯣꯏꯒꯤ ꯃꯤ ꯀꯧꯔꯤ ꯑꯗꯨꯗ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯆꯣ ꯂꯥꯏꯖꯅ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯒꯦ ꯏꯃꯥ ꯇꯥꯡ 28ꯗꯅꯤꯗꯣ ꯕꯕꯥ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯔꯤꯁꯦ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯄꯩꯁꯥ ꯄꯤꯅꯔꯛꯄ ꯃꯇꯥꯡꯒ ꯆꯥꯟꯅꯔꯅꯤ ꯑꯗꯨꯗ ꯆꯠꯂꯁꯤ ꯏꯟꯗꯤꯔꯥꯅ ꯍꯣꯏ ꯏꯃꯥꯒꯤꯗꯤ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯪ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯎꯔꯒ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯂꯣꯏ ꯂꯥꯏꯖꯅ ꯏꯃꯥ ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕꯒ ꯂꯩꯇꯦꯗ ꯑꯩꯅ ꯍꯦꯟꯅ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯋꯥꯏ ꯏꯟꯗꯤꯔꯥꯅ ꯑꯗꯨꯅꯤ ꯁꯦ ꯀꯥꯡꯍꯧꯁꯤ ꯉꯧꯅꯕ ꯇꯧꯔꯣ ꯃꯁꯤ ꯍꯥꯏꯔꯒ ꯏꯟꯗꯤꯔꯥꯅ ꯀꯥꯡꯍꯧꯒꯤ ꯃꯄꯣꯠꯁꯤꯡꯗꯨ ꯂꯥꯏꯖꯗ ꯄꯤꯔꯛꯂꯤ ꯂꯥꯏꯖꯁꯨ ꯂꯧꯔꯒ ꯀꯣꯝꯄꯥꯛ ꯑꯃꯗ ꯍꯥꯞꯂꯒ ꯆꯥꯝꯊꯣꯛꯂꯒ ꯉꯧꯕ ꯍꯧꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯇꯨ ꯆꯥꯅꯕ ꯂꯥꯏꯖꯅ ꯍꯣꯠꯅꯔꯤ ꯄꯨꯈꯝ ꯑꯃꯗ ꯆꯥꯛꯇꯨ ꯍꯥꯞꯂꯒ ꯆꯥꯛꯇꯨꯒꯤ ꯃꯆꯤꯗ ꯀꯥꯡꯍꯧ ꯈꯔ ꯍꯥꯞꯂꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯆꯥꯛꯇꯨ ꯄꯥꯏꯔꯤ ꯑꯗꯨꯒ ꯅꯥꯝꯃ ꯑꯃꯅ ꯏꯟꯁꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯏꯖꯗꯨ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯂꯥꯏꯖꯅ ꯕꯕꯥ ꯆꯥꯛ ꯁꯤꯗ ꯂꯩꯔꯦ ꯔꯥꯖꯦꯟꯅ ꯑꯣ ꯊꯝꯃꯣ ꯁꯤꯗ ꯂꯥꯏꯖꯅ ꯕꯕꯥ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯔꯥꯖꯦꯟꯅ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯅ ꯁꯦꯕꯥ ꯇꯣꯏꯅ ꯇꯧꯕꯗ ꯏꯄꯥ ꯐꯔꯦ ꯂꯥꯏꯖꯁꯨ ꯆꯥꯛꯇꯨ ꯊꯝꯃꯝꯂꯤ ꯑꯗꯨꯒ ꯗꯣꯂꯤꯒ ꯃꯃꯥꯒꯁꯨ ꯀꯧꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯖꯗꯨ ꯀꯣꯟ ꯀꯟꯅ ꯐꯦꯡꯂꯤ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯗꯨ ꯇꯥꯔꯗꯨꯅ ꯗꯣꯂꯤꯗꯨ ꯀꯧꯏ ꯗꯣꯂꯤ ꯆꯦꯆꯦꯒꯤ ꯐꯣꯟꯗꯨ ꯑꯝꯇ ꯄꯨꯔꯛꯑꯣ ꯗꯣꯂꯤꯅ ꯍꯣꯏ ꯆꯦꯆꯦ ꯗꯣꯂꯤꯅ ꯐꯣꯟꯗꯨ ꯄꯨꯔꯛꯂꯤ ꯂꯥꯏꯖꯗꯨ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯐꯅꯦꯛꯇꯨꯗ ꯇꯩꯊꯣꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯒꯦ ꯇꯧꯕꯒ ꯀꯣꯜꯗꯨꯁꯨ ꯇꯠꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ ꯂꯥꯏꯖꯅ ꯍꯦꯜꯂꯣ ꯊꯥꯗꯣꯏꯅ ꯍꯪꯂꯛꯏ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯕ ꯍꯥ ꯂꯥꯏꯖꯅ ꯀꯩꯗꯧꯔꯨꯅꯤꯒꯦ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯒ ꯍꯜꯂꯛꯑꯦ ꯑꯗꯨꯝ ꯊꯥꯗꯣꯏꯅ ꯃꯤꯗꯤ ꯐꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏꯖꯅ ꯐꯕ ꯃꯥꯜꯂꯤ ꯌꯥꯝ ꯆꯝꯃꯤ ꯊꯥꯗꯣꯏꯅ ꯑꯣꯏꯃꯥ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯅ ꯊꯥꯗꯣꯏ ꯌꯥꯝ ꯀꯥꯔꯟ ꯉꯥꯡꯅꯨ
imanabane aigidi thadoina imanabadagi tamo ongini ko laija makhoi ani su ngahak wari sanaraga thamnakhri phone du thamkhraba matungda laija su makha tana kondu phengli matamna asum haukhibana ngasi hauki hayeng su hauki laija bengi interview satnaba tawrami indirana se manam nambirage indirana laija du manam nambiri aduga laija du thokri tholaga auto parking aduda laklaga auto ama tonglaga terada lakli laija su terada leiba imoinu bengi office sanakli mi khara su phamlaga ngairamli laija su mina phamliba adomda sangsillaga masu phamthei magi nakanda phamliba nupiduna laija da hairi kaiming kauge laijana aigiro laija kawe nangidi nupiduna aigidi nusithoi kawe ado nangse kaidano ma aina ukigum tawre laijana kaidano haise nusithoina ai su ningsingba thoktre adudi ado kailamdagino laijana iroi sembadagini nangdi nungsithoina aidi langmaidong daini teragi renda leibani laijana ado sigi interview se pung kya dagi hauni haige nungsithoina pung 10 dagi hauni haibani pung 8 makhai taraba sibu haurni da ngahak leiradi laijana adudi haurani ado noidi isininaw kyano nungsithoina akhoi isi amaga aigani laijana adudi nupa yaudre ne ko nungsithoina yaudre ngahaki matungda mi kausinabusu haurakle laija su kausilakle laijana amta sangjarakke ba office ki nupa aduna changlao laijana sanglakpada office ki nupa adu lukthadun lerami laija su thoina khanjilludi office ki nupa aduna phambiyo duda laija su table mamangda thariba chair du phamthei nupa adu laija gi maikai da yenglei laija ubuda nupa du ngakna laija nang su la iro laija na la ini nangdi sida karamna nupa du na bengsi gi mapu do akhoi gi baba ni laija na nupa adu atai kana su oiramdri sibras ni sibras tu laija da wa khara hanglaga sibras na hairi laija horen ai phone da pau phawrage laijana masi hairaga laija su thorakli aduga mayumda halakli indirana masa lakpadu ubada hairi halabo ibema laijana ima indirana kamai tawraba thabak tudi laijana ima isu khangdeda laina tamba ma lakjarani indirana khalakkanida imana thajai laija su ngahak potharaga hanagum imungi thabak amuk loisili somdana sibras ki mama rasina sa kap ama pairaga sibras ki kada sanglei kado hanglaga sanglei sibras tu tumlaga leirami rasina ibungo yare nangbu hagolo sibras tu tapna hagolei aduga hairi ima kaidorage rasina imana ne sa se porakpani se si thaklaga ne dukandagi posai khita leiru lao sibrasna hoima rasi makhada kumthakri sibrasu sadu thaklaga bathroom da sanglaga maita thokli aduga makhada kumtharaklaga sibrasna hairi ima kari pochaino leidoise hairu lao matang aswaida episode 4 loisinjari makha taba episode 5 athubu matamda purukna bohona jaraki mayam ngaibiramu mayam adudi mathangi warida amuk punna thengnaminarasi